K.Meghachandra singana wapham pambigani. President K.Meghachandra Nini humni mamangda honorable porokna bu honabada serious oide maside sida nasung bide Manipur gi entire citizens akhoi gi Manipur gi praja khudi makse maside sida wariba painful oiba adagi awaba relief camp de laiba praja singi na singi hal singi adagi community khudi makta sohaliba mayam se center government na karimta nasung bide thoba haki adum awai akum parliament su inside the parliament outside the parliament adum aikoi masi thoba kumba seriousness haibadu mati laitre at the same time the responsibility and accountability of the state governments is nowhere apam amatada akoi gi state sigi laiba pot puna se intelligence the home paiba akoi gi chief minister na magi intelligence report se mangoda thatra manga phangaktraba aduga home gi administration leiraktraba direct center na masi control tawi haibatusu utnaba aduga agency mayam jingsina ran report tawre chief minister gi power leitre haibasi masina hairaba aduga intelligence ki report tu su mangoda pidana center da satkare hairaba masi karamaina lenga asi lamdam masi gi parja gi yenga masi nga khigedege jatha khigedege karamba kanda santi porakadege adigi karamba kanda ngasai aroibada contradictory oiba statement mayam singsina masigi santi si karamaina porakadoribuno adigi masigi settlement si karamaina lakadabuno haibasi parja khudimagna hangbada confused tawba confusion statement of the chief ministers contradictory statement of the chief ministers ngasai resulting confusions to all the people of Manipur. Si mayam si koi thok na lai raba. Adu di masi lai riba sarkar masi gi lai riba paibi nari pa honorable minister, honorable MLA sing Delhi da loina lai thok raba. Kem tau dana lenga ka sida amaga chungsan na dana thabak tau bugi wapham jom ta lai traba. Matam gi adagi function program kaya da minister na si minister gi mayok to open ngang aba adagi MLA singna sarkar sigi makha da lai riba singsina openly si minister gi mayok ta ngang aba sarkar sigi mayok ta ngang aba sarkar sigi MLA minister singsina tongan bo wapham condition separation gi adu oiro demand mayam haira aba laibak asida karamba praja sing asha tawraga leigedege karamba political party singna shanti ki wari karamaina sagadege state government na su initiate tawdraba center government na su neglected oiraba aikoi kayam kuina shanti ki kholau shanti ki khongjang praja gi apamba mayam singsi kayam kuina laudana haidana leigedege somdadi lupa lising ama gibak lut tawre adagi somdadi leiriba mayam sing system mayam sing loina fail loigre scheme mayam sing parjata pigedaba center gi scheme mayam sing parjata pigedaba yaudre misappropriation of fund misuse of fund mayam se masidi marak sida parja sing wangang masu kibam toy politician sing su wangang ba kibam toy parja sing su wangang ba kibam toy asugumba lengak sidi amukta huk udri asugumba anarchy government sidi amukta huk udri India da su leite Manipur da su ta udri aduna marpor kanda masigi statement of the aikoi home ministers contradictory and the confusion statement of the chief ministers aikoi karamaina Manipur gi parjana makhatana asigi lengak asi asa tawkhitege santi karam kanda porkadi achauba the big questions. Aduga amuk self confusion sam lak. Masi kanano, who is he? Who is the ministers? Who is the chief ministers? Marks irresponsible statement. Aduna it becomes a self confusion.
kanana responsibility pairi home kanana pairi adagi home portfolio si kanana chief minister na pairi bra paida bra haiba khangdaba dauna aduna masigi intelligence department ki report si thatra manga mangonda piraktre agency kharana ngasai gi ran na center the report who are that agencies kana kana no agencies so madu state ki agency ra center ki agency ra masi su khangdaba aduna honorable Amit Shah's home minister's self contradiction he maki statement khudimok se self contradicted ore honorable chief minister su self contradicted ore and also plus self confusion masasi asi ko ngawroba adegi gyan letrabadawna tawba statement amatsu aroibadadi hairiba wapham singsi asum 2023 dagi statement pigiba home minister na honorable chief minister na pigiba statement se tamna tamna sum leithoraga aikhoigi haujikna at the end aikhoigi masi ethnic conflict ni hairakpase ethnic class ni hairakpase masina maram oirakanda masi chief minister su adagi honorable amit akoigi home minister Amit Shah animak se amuk akoigi sigi contradicted oira minister honorable union home minister ki statement ne adagi honorable chief minister ki statement ne animak se amuk contradiction tho self contradictory again amuk self contradiction between these home ministers and the chief ministers aduna hojiksi aikoi ethnic conflict haina lakpasida ethnic class haina lakpasida sida masi honorable home ministers amasung honorable chief minister the la ibasi wapham di mangoda su 15 months out of this 19 months akhogi complete 19th month complete oigraba thatram pan sugraba sida tram thatra mana intelligence report piraktraba who is also holds the home portfolio ana laiba posi ani si manung dadi mari ama leinarga kari gumba outcome mama lakna ba embarrassment oiba narrative se keep changing the narratives aduna masida masigi aikoi ethnic class se masina hairaiba wapham se aroibada home minister na ethnic class na laiba wapham se what the home minister is going to do in the future tungda kari plan tawrakadurino what is the planning kari plan tawraka masi manipur gi shanti si lahangadurino haibo wapham se masi aikoi gi yamna awang bathaki question nama lakpa aduna masi puramaksi aikoi leiriba manipur gi phifam yam sathiba mongda ware adagi mafam khudimakta leiba ngamdraba department khudimakta paralyze tawraba adagi mipum khudimaki akoigi hak leiraktraba mipum khudimak wa ngangba ngamaktraba mipum khudimak thabak tawbam khangaktraba mipum khudimakki senmitlon loina mangzel aba larik tamba satra singki adagi mahi asha leiraktraba adagi thabak phangbagi asha leiraktraba education sina aikoi samaj sida sida punamakse masi aikoi gi matam gi imposition of aikoi gi curfew adagi mayam sina uncertainty mayam ma tholakpasina aikoi gi samaj sigi backbone oidiba education aikoi gi phibam taraktraba adagi thabak pibagi wapham nahasing gi thabak pibam laitraba bipum khudima criminalize tawraba aikoi gi society sida yamne chaos thoglaba asigumba administration anarchy administration ama akoi gi government ama masi akoi gi leirak sida honorable home minister amasu central government si masina aikoi na masina taibadi manipur gi issue se serious oide